ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯥ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯅꯔꯤ꯫ ꯀꯩꯗꯧꯔꯒꯦ? ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯗꯨꯕ? ꯑꯗꯨꯃꯥꯏ ꯌꯥꯝ ꯇꯧꯅꯨꯀꯣ, ꯑꯣꯛ ꯃꯆꯥ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯣ, ꯇꯥꯂꯦꯝꯕꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯑꯣꯛ ꯃꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯤꯅꯦꯕ? ꯍꯥ, ꯍꯥꯏꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯑꯣꯛ ꯃꯥꯟꯗꯕ ꯃꯤ ꯌꯦꯡꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯂꯥꯏꯖꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕ ꯅꯣꯛꯇꯨꯅ, ꯑꯁ ꯂꯥꯏꯖꯥ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯅꯨꯡꯁꯤꯗꯅ ꯁꯦ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ, ꯁꯦꯕ ꯑꯩ ꯂꯥꯟꯖꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯈꯨꯠꯇꯨꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯥꯏꯖꯥꯗ ꯌꯦꯡꯗꯨꯅ ꯁꯨꯒꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯥ ꯅꯣꯛꯇꯨꯅ, ꯀꯨꯏꯅ ꯁꯥꯎꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇꯪ ꯉꯝꯗꯕ ꯇꯧꯔꯤꯁꯦ, ꯀꯔꯤ ꯃꯍꯩꯕꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨ ꯂꯥꯏꯖꯥ, ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯆꯠꯄ ꯇꯥꯔꯦ, ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯏꯅꯦꯝꯕꯣꯛꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯑꯃꯨꯛ ꯊꯥꯖꯔꯝꯕ ꯊꯣꯛꯑꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯏꯅꯦꯝꯕꯣꯛꯅ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩ ꯃꯤꯇꯥꯡꯕ, ꯅꯥꯄꯪꯕ, ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯕꯅꯤ, ꯈꯪꯉꯕꯣ ꯌꯦꯅꯥꯎ ꯃꯆꯥ ꯃꯥꯟꯕꯤ? ꯄꯨꯛꯅꯤꯡꯒꯁꯦ ꯈꯔ ꯈꯔ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯒꯗꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯤꯒꯁꯦ ꯄꯥꯏꯔ ꯄꯥꯏꯔ ꯂꯪꯅꯤꯡꯉꯛꯏꯀꯣ꯫ ꯕꯥ, ꯁꯥꯊꯤꯕ ꯀꯟꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩ ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ꯫ ꯕꯥ ꯍꯥꯏꯁꯤꯅꯤ, ꯑꯩ ꯅꯨꯄꯤꯁꯦ ꯍꯌꯦꯡꯋꯥꯏ ꯁꯥꯎꯍꯟꯕꯒ ꯌꯥꯔꯣꯏꯗꯧꯔꯦ, ꯑꯩꯒꯁꯦ ꯄꯥꯏꯔ ꯄꯥꯏꯔ ꯂꯪꯈꯤꯗꯧ ꯃꯥꯜꯂꯦ꯫ ꯍꯣꯏ ꯂꯪꯗꯣꯏꯅꯤ, ꯂꯝꯍꯦꯛ ꯍꯦꯜꯂꯛꯄꯒ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯄꯇꯥꯟ ꯇꯝꯅ ꯍꯦꯛꯇ ꯂꯪꯗꯧꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯑꯗꯨꯅ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ, ꯑꯗꯣ ꯂꯪꯐꯩ ꯆꯠꯄꯗꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯅꯃꯤꯠꯀ ꯉꯥꯎꯔꯒ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯍꯦꯛ ꯉꯥꯎꯕꯗ ꯂꯥꯏꯖꯥ ꯏꯗꯤ ꯈꯪꯍꯟꯗꯧꯅꯤ꯫ ꯌꯥꯔꯤꯁꯦ, ꯑꯩ ꯀꯩꯝꯇ ꯉꯥꯎꯔꯣꯏ, ꯑꯩꯒꯤꯗꯤ ꯌꯦꯟꯍꯥꯎ ꯃꯆꯥ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯣ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯅꯦꯝꯕꯣꯛꯀꯤ ꯃꯈꯨꯠꯇꯒ ꯇꯥꯔꯝꯕ ꯌꯥꯔꯣꯏꯍꯦ ꯑꯩꯒꯤ ꯂꯩꯇ꯭ꯔꯤꯀꯥꯟꯗ꯫ ꯏꯁ, ꯍꯣ ꯄꯥꯈꯠꯀꯅꯣ, ꯅꯅꯥꯏ ꯅꯨꯄꯤꯅ ꯃꯥꯟꯖ ꯅꯪꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ, ꯑꯗꯨꯒ ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯥꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥ ꯉꯥꯡꯕꯤꯅ ꯃꯆꯥꯅꯨꯄꯤ ꯎꯕꯗ, ꯍꯩ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤ, ꯅꯪꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥ? ꯅꯪꯒꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯗꯨꯒ ꯎꯅꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯂꯝꯀꯦꯠꯄꯤ ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯀꯣ ꯅꯪ ꯅꯀꯨꯁꯤ ꯇꯧꯕꯗ ꯍꯌꯦꯡꯋꯥꯏ ꯋꯥꯔꯀꯥꯟꯗ ꯏꯃꯥꯟ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ, ꯈꯪꯉꯕ? ꯍꯣ ꯍꯥꯏꯔꯛꯑꯣꯏꯌꯦ, ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯕ ꯃꯥꯒꯤ ꯃꯀꯥꯗꯕꯨ ꯂꯩꯔꯗꯤ ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯖꯔꯛꯑꯣꯏꯌꯦ, ꯀꯌꯥ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤ, ꯁꯎꯟ ꯇꯣꯠꯂꯒ ꯁꯥꯔꯛꯄ꯭ꯔꯅꯤ ꯅꯃꯥꯏꯗꯨꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯃꯆꯥꯁꯤꯗꯤ, ꯐꯔꯣꯏꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯕꯅꯤ, ꯆꯣꯡꯉꯥ ꯊꯤꯆꯥꯕꯤ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯅꯨꯡꯇꯤꯒꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦꯕ꯫ ꯑꯩꯅ ꯇꯥꯁꯨ ꯇꯥꯕꯤꯔꯣꯏꯗꯕꯗ꯫ ꯏꯃꯥ, ꯅꯪꯁꯦ ꯅꯃꯤꯡꯗꯨꯒ ꯅꯆꯤꯟꯗꯨꯒ ꯌꯥꯝ ꯆꯥꯟꯅꯩ, ꯉꯥꯡꯕꯤ ꯀꯥꯏꯅ꯫ ꯅꯆꯤꯟꯗꯨꯁꯨ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯇꯦ, ꯄꯉꯥꯡꯗ ꯉꯥꯡ ꯂꯩ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯍꯣ, ꯑꯩꯅ ꯉꯥꯡꯂꯤꯁꯤꯗꯤ ꯅꯈꯣꯏ ꯅꯕꯣꯛ ꯂꯧꯗꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯤꯟ ꯈꯔ ꯀꯟꯕꯁꯤꯅ ꯅꯨꯄꯤ ꯃꯥꯜꯂꯦꯗꯅ ꯅꯕꯣꯛ ꯎꯌꯥꯟ ꯑꯀꯣꯞꯄ ꯃꯥꯟꯕꯤꯗꯨꯗꯒꯤ ꯇꯝꯍꯧꯔꯤꯕꯅꯤ꯫ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯆꯠꯊꯔꯛꯄꯗ ꯅꯪꯁꯨ ꯑꯩꯉꯣꯟꯗꯅꯦ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯃꯤꯗꯨꯅꯤ꯫ ꯏꯃꯥꯅꯗꯤ ꯂꯥꯏꯖꯥ ꯀꯥꯏꯅ ꯏꯪ ꯇꯞꯅ ꯇꯏꯪ ꯇꯏꯪꯕꯤ ꯇꯁꯦꯡꯕꯤ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯅꯕ ꯀꯧꯕꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯉꯥꯡꯕꯤꯌꯦꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯏꯃꯥ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ, ꯅꯪ ꯑꯗꯨꯋꯥꯏꯗ ꯆꯣꯡꯉꯥꯗꯧꯅ ꯉꯥꯡꯍꯧꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯍꯩ ꯂꯝꯄ꯭ꯔꯥꯏ, ꯉꯥꯏꯈꯣꯅꯦ, ꯈꯔ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯝꯃꯒ ꯆꯪꯈ꯭ꯔꯦꯅꯦ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕ ꯍꯦꯟꯗꯕ ꯂꯥꯏꯔꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯃꯥꯅ ꯃꯊꯨꯟꯗ ꯍꯥꯞꯇꯈꯩ ꯇꯥꯁꯤꯟꯅꯗꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯩ ꯂꯥꯏꯖꯥ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯪ, ꯉꯥꯏꯈꯣ ꯑꯣꯏꯔꯒ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯗꯨ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯣ ꯆꯥꯛ ꯂꯣꯏꯖꯔꯦ, ꯇꯥꯗꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯔꯤꯒꯦ? ꯆꯥꯛ ꯂꯣꯏꯔꯦ, ꯍꯥꯅꯕ ꯇꯧꯔꯁꯦ꯫ ꯍꯩ ꯀꯔꯤ ꯈꯨꯀꯧ ꯂꯥꯀꯧꯅꯣ ꯍꯥ? ꯍꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯏꯃꯥꯒ ꯏꯆꯦꯒꯗꯧꯅ ꯇꯨꯝꯅ ꯂꯩꯅꯤꯡꯉꯤ꯫ ꯌꯨꯝꯁꯤꯗ ꯑꯩ ꯈꯛ ꯂꯩꯕꯅꯤꯅ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯉꯥꯛꯇ, ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯇꯧꯕꯤꯅꯕꯁꯨ ꯂꯩꯇꯦꯗꯣ꯫ ꯏꯁ, ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯁꯟ ꯃꯃꯩꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯗꯨꯅꯤ, ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯑꯉꯥꯡ ꯍꯥꯏꯗꯣ ꯅꯪꯅ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯍꯟꯕꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯏꯆꯦꯁꯨ, ꯁꯨꯅꯤꯡꯗꯕꯗ ꯏꯃꯥꯒꯤ ꯈꯣꯡꯒꯨꯟ ꯅꯦꯠꯂꯕꯅꯤ,
ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯟꯅꯔꯣꯏ ꯏꯃꯥꯒꯤ ꯋꯥꯈꯛ ꯇꯥꯔꯗꯤ ꯏꯆꯦ ꯅꯪ ꯀꯣꯟꯅ ꯌꯥꯝ ꯋꯥꯖꯅꯤ ꯏꯁ ꯍꯩꯔꯦꯗ ꯍꯅꯨꯕꯤ ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯏꯗꯅ ꯅꯪꯒꯤ ꯅꯋꯥ ꯄꯤꯛꯇ꯭ꯔꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯍꯥ ꯅꯪ ngasi ꯑꯩꯒꯤ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯄꯥꯛ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯄꯔꯦꯡ ꯄꯔꯦꯡ ꯎꯅꯤꯗꯣ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯋꯥ ꯄꯤꯛꯇ꯭ꯔꯨ ꯁꯨꯝ ꯍꯥꯏꯗꯨꯕꯨ ꯏꯃꯥ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ ꯑꯩꯅ ꯅꯨꯄꯥ ꯄꯤꯛꯄ ꯀꯣꯏꯕꯁꯦ ꯏꯃꯥ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯃꯃꯥ ꯄꯤꯛꯄꯒꯤ ꯃꯃꯥ ꯂꯧꯗꯅ ꯄꯤꯛꯆꯕꯗꯣ ꯏꯃꯥ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯤꯛꯏꯗꯣ ꯃꯒꯨꯜꯅꯦ ꯈꯪꯉꯕꯣ ꯄꯤꯛꯄꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯖꯔꯤꯁꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯍꯥꯏꯗꯨꯗꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯗꯨꯝ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯀꯣꯛꯀꯅꯤ ꯃꯤꯕꯨ ꯁꯨꯝ ꯋꯥꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯀꯥ ꯑꯀꯨꯝꯅꯤ ꯈꯪꯕꯤꯔꯕꯣ ꯌꯥꯔꯦꯍꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯅꯤꯒꯤ ꯑꯋꯥꯏ ꯑꯈꯨꯝꯁꯦ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯩ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯒꯤ ꯃꯆꯥ ꯅꯪ ꯏꯃꯥꯒꯤ ꯋꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯆꯠꯂꯤꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯁꯤꯗꯤ ꯃꯃꯥ ꯅꯤꯡꯕꯤꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯆꯥꯊꯣꯏꯕꯤ ꯈꯨꯜꯂꯣꯟꯅꯕꯒꯤ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯕ ꯄꯤꯕ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯪꯁꯦ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯅꯅꯦ ꯊꯔꯣꯗ ꯍꯥꯏꯔꯝꯃꯦꯌꯦ ꯑꯩꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯝꯗꯧꯏ ꯁꯦꯜ ꯅꯨꯡ ꯄꯥꯏꯕ꯭ꯔꯥ ꯍꯪꯕꯗ ꯅꯅꯦ ꯊꯔꯣꯅ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯈꯨꯠꯇ ꯍꯥꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯗꯕꯅꯦꯌꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯊꯣꯏꯕ ꯍꯥꯏꯗꯨ ꯇꯣꯛꯅ ꯊꯣꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯜ ꯄꯥꯏꯕ ꯄꯤꯕ ꯍꯥꯏꯗꯨꯕꯨ ꯑꯣꯏꯅ ꯈꯪꯅꯔꯣꯗꯅ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯥꯏꯗ ꯀꯩꯅꯣ ꯏꯆꯦꯒ ꯏꯃꯥꯒꯅ ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯃꯤꯁꯤꯕꯣ ꯏꯃꯥ ꯅꯪꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯅꯆꯥꯅ ꯂꯩꯈꯥ ꯇꯥꯕꯗꯣ ꯏꯃꯥ ꯅꯪ ꯅꯣꯛꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯍꯦ ꯀꯔꯤꯅꯣ ꯄꯣꯔꯛꯄꯗ ꯂꯧꯗꯕꯤ ꯃꯆꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯄꯥ ꯀꯛꯁꯤꯡ ꯁꯥꯔꯤꯕꯁꯤ ꯍꯥ ꯅꯪ ꯅꯆꯦꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯪꯗꯧꯔꯦꯗꯅ ꯀꯜꯂꯛꯏꯕ꯭ꯔꯣ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯏꯃꯥ ꯅꯪꯁꯤ ꯃꯃꯥ ꯑꯃꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥꯃꯛꯅ ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯃꯥꯁꯨ ꯂꯥꯡꯐꯩꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯉꯥꯡꯕꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃꯥ ꯆꯤꯆꯥꯏꯕꯤꯌꯥ ꯅꯪꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯃꯔꯨꯒꯁꯤꯅ ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯆꯧꯕꯁꯤꯃꯨꯛ ꯆꯥꯎꯋꯦ ꯋꯥꯅꯤ ꯑꯣ ꯆꯥꯎꯕꯅꯦ ꯍꯥꯎꯕꯁꯨ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯍꯧꯖꯤꯛꯇꯤ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗ꯭ꯔꯦꯗ ꯉꯥꯡꯕꯤꯌꯩꯗꯤ ꯏꯆꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯕ ꯅꯠꯇꯦꯃꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯣꯡꯆꯥꯛꯁꯦ ꯑꯎ ꯂꯩꯔꯒ ꯂꯤꯔꯒ ꯊꯝꯃꯕꯅꯤ ꯑꯁ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛꯇꯣꯏꯕ ꯏꯟꯁꯥꯡ ꯂꯩꯕ ꯆꯠꯈ꯭ꯔꯒ ꯌꯣꯡꯆꯥꯛ ꯉꯛꯇ ꯂꯩꯔꯒ ꯍꯜꯂꯛꯑꯦꯗꯅ ꯃꯁꯤꯗꯨꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯑꯇꯣꯝꯕꯤꯗꯨ ꯃꯇꯦ ꯑꯃꯨꯛꯇꯣꯏꯕ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯎꯃꯥꯏꯕꯅ ꯃꯤ ꯆꯥꯔꯝꯗꯥꯏꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯧꯗꯣꯔꯤꯁꯤ ꯍꯣꯏꯅꯦ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯆꯤꯟ ꯃꯈꯥ ꯌꯥꯡꯕꯅꯤ ꯍꯩꯃꯥ ꯃꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯦꯝꯕꯒ ꯈꯪꯅꯩ ꯍꯥꯏꯅꯦ ꯅꯨꯄꯥ ꯈꯟꯕꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯂꯥꯏꯖꯁꯦ ꯏꯁ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯈꯟꯕ ꯍꯩꯕꯅꯣꯗ ꯆꯥꯏꯕꯤ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯆꯥꯎ ꯍꯦꯟꯗꯕ ꯅꯨꯄꯥꯗꯨ ꯂꯩꯔꯒ ꯏꯆꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯂꯩꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯃꯗꯨꯒꯤ ꯂꯥꯏꯔꯕꯗꯣ ꯄꯥꯝꯗꯦ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯔꯕꯁꯤꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯅꯝ ꯀꯟꯕꯤ ꯏꯆꯥꯅꯨꯄꯤꯗꯨꯅꯤꯗ ꯉꯥꯡꯕꯤ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯝꯗꯕꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯦ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯐꯕ ꯍꯥꯏꯔꯤꯁꯦ ꯁꯦꯜ ꯄꯥꯏꯔꯒ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯤꯗꯨ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ ꯃꯤꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯆꯥꯅ ꯋꯥꯔꯒ ꯅꯣꯏꯅ ꯌꯥꯎꯕꯤꯒꯗꯕ ꯂꯩꯇꯦ ꯅꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯁꯧꯒꯠꯄꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯨ ꯁꯪꯍꯜꯂꯕ꯭ꯔꯥ ꯈꯪꯖꯄꯣ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯕꯗꯨꯗ ꯉꯥꯡꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯣꯏꯗꯍꯦ ꯅꯪꯉꯣꯟꯗꯒꯤ ꯁꯥꯡ ꯑꯃꯠꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯗꯨ ꯁꯥꯎꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯏꯕꯤ ꯉꯛꯅ ꯏ ꯀꯔꯤ ꯁꯞꯇ꯭ꯔꯅꯣ ꯃꯥꯒꯤ ꯑꯉꯥꯎꯕꯤꯁꯤꯅ ꯑꯁꯤ ꯑꯉꯥꯎꯕꯤꯁꯤꯕꯁꯦ ꯊꯤꯛ ꯅꯦꯝꯕꯅ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯃꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯏꯁꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯑꯁꯤꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯃꯥ ꯂꯧꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯀ꯭ꯋꯥꯛꯀꯤ ꯃꯆꯥ ꯀ꯭ꯋꯥꯛ ꯃꯃꯥ ꯃꯆꯥ ꯃꯃꯥ ꯂꯧꯕ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯃꯨꯛ ꯇꯥꯔꯝꯃꯗꯤ ꯏꯁꯝ ꯈꯔ ꯍꯧꯔꯤꯕꯁꯤ ꯑꯃꯨꯛ ꯐꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯂꯨꯔꯦ ꯑꯐꯥ ꯑꯄꯨꯟ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒ ꯇꯧꯕ ꯉꯝꯖꯔꯔꯣꯏ ꯋꯥ ꯉꯥꯡꯗꯕꯅ ꯖꯣꯏ ꯑꯣꯏꯔꯦ ꯇꯥꯔꯁꯨ ꯇꯥꯗꯦ ꯎꯔꯁꯨ ꯎꯗꯦ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯉꯥꯡꯕꯤ ꯌꯥꯝ ꯁꯥꯎꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏ ꯂꯦꯝꯕꯗꯣ ꯐꯩ ꯅꯆꯥꯒ ꯈꯪꯅꯩ ꯁꯤꯅꯕ ꯃꯨꯛꯇꯣꯏꯕ
ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯐꯔꯣꯏꯌꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯂꯧꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗꯅꯤ ꯃꯥꯅ ꯆꯣꯡꯁꯤꯟꯗꯅ ꯇꯧꯗꯣꯔꯤꯕꯁꯦ ꯀꯌꯥꯝ ꯄꯥꯝꯃꯨꯔꯝꯅꯣ ꯈꯪꯗꯦꯕ ꯃꯗꯨꯒꯤ ꯆꯥꯎ ꯍꯦꯟꯗꯕ ꯄꯤꯛꯇ꯭ꯔꯨ ꯀꯥꯛ ꯃꯆꯥꯗꯣ ꯍꯩ ꯂꯥꯏꯖꯥ ꯍꯥꯏꯕꯤ ꯂꯥꯏꯖ ꯏꯔꯤꯛꯇꯧꯅ ꯁꯦꯡꯗꯕꯤ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯂꯥꯛꯇꯅ ꯀꯧꯔꯤꯗꯣ ꯅꯣꯡꯃꯇꯁꯨ ꯅꯆꯥꯏꯁꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯁꯨ ꯀꯧꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯇꯕ ꯃꯆꯥꯗꯧꯅ ꯍꯦꯛꯇ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯄꯂꯦꯝ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯅ ꯐꯅꯌꯥꯝ ꯅꯔꯩ ꯀꯣꯟꯗꯅ ꯑꯩ ꯀꯧꯔꯁꯨꯅꯦ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯐꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯋꯥ ꯆꯥꯎ ꯍꯦꯟꯗꯕꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯕ ꯁꯩꯇꯅ ꯁꯥꯈꯤ ꯅꯪꯉꯣꯟꯗ ꯏꯃꯥ ꯋꯥ ꯀꯟꯅ ꯐꯥꯎꯕ ꯉꯥꯡꯉꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯣꯡꯗꯣꯛꯄ ꯃꯃꯜ ꯂꯩꯇꯕ ꯊꯃꯣꯏ ꯂꯦꯞꯇꯕ ꯑꯄꯥꯏꯕ ꯂꯩꯁꯤꯜꯒꯤ ꯊꯃꯣꯏꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯌꯥ ꯅꯨꯄꯥ ꯏꯃꯥꯅ ꯄꯥꯝꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯩꯔꯦꯅꯦ ꯋꯥ ꯉꯥꯡꯕꯗꯤ ꯐꯩ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯍꯣ ꯑꯩꯒꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯆꯥ ꯊꯣꯏꯕꯤ ꯌꯥꯝ ꯄꯛꯇꯦ ꯅꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯌꯥ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕꯗꯨꯅ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯗꯧ ꯅꯠꯇꯦ ꯏꯃꯥꯅ ꯉꯁꯤ ꯇꯊꯤ ꯍꯥꯏꯔꯤꯕ ꯅꯌꯥ ꯂꯥꯏꯔꯕ ꯑꯄꯤꯛꯄꯗꯣ ꯑꯗꯨꯅꯅꯦ ꯍꯌꯦꯡꯋꯥꯏ ꯏꯃꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯁꯦ ꯍꯣ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯄꯥꯝꯕ ꯏꯌꯥ ꯂꯩꯖꯩꯌꯦ ꯑꯗꯨꯅ ꯏꯈꯨꯠ ꯆꯥꯕ ꯏꯌꯥꯅ ꯁꯦꯕꯥ ꯇꯧꯍꯟꯗꯣꯔꯤ ꯑꯁ ꯅꯃꯥꯅ ꯆꯥꯒꯤ ꯍꯧꯅꯕꯤ ꯍꯧꯗꯣꯡ ꯆꯤꯛꯅꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ ꯏꯃꯨꯡꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯀꯩꯗꯧꯒꯦ ꯑꯣ ꯅꯅꯥꯎ ꯅꯨꯄꯤ ꯁꯤꯡꯒꯟꯕꯤ ꯇꯧꯉꯝꯕꯤ ꯋꯥꯔꯛꯇꯕꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡꯗ ꯌꯣꯜꯂꯕ ꯉꯥꯏꯍꯥꯛꯇ ꯀꯩꯊꯦꯜ ꯊꯣꯛꯄꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯟꯅꯔꯛꯏꯕ ꯑꯩꯅ ꯄꯥꯝꯖꯈꯤꯗ꯭ꯔꯕ ꯃꯗꯨꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯅꯆꯥꯅꯨꯄꯤꯒ ꯈꯪꯅꯩꯌꯦ ꯌꯥꯝ ꯐꯕꯅꯤ ꯀꯥꯏꯅ ꯑꯩꯗꯤꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯑꯁ ꯌꯥꯔꯤꯁꯤ ꯃꯤꯒꯤꯁꯤꯡꯕꯨ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯨ ꯑꯐ ꯐꯠꯇ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯀꯩꯁꯨ ꯐꯠꯇꯕꯗ ꯈꯣꯡ ꯊꯥꯡꯉꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯇꯕꯨ ꯏꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯒꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯩ ꯋꯥꯅꯤ ꯑꯣ ꯑꯗꯨꯕꯨꯅꯦ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯔꯤꯕꯁꯦ ꯆꯥꯏꯕꯤꯒꯤ ꯌꯣꯜꯍꯧꯕ ꯌꯣꯡꯆꯥꯛꯇꯨꯃꯗꯤ ꯑꯁ ꯃꯔꯨꯒꯗꯤ ꯇꯣꯡꯍꯧꯏ ꯑꯗ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯔꯤ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗ ꯂꯩꯗꯕꯤ ꯍꯦꯛ ꯂꯥꯛꯄꯅꯤ ꯁꯤ ꯌꯣꯡꯆꯥꯛ ꯍꯪꯒꯥꯝꯒ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯣ ꯍꯪꯒꯥꯝꯁꯤꯃꯗꯤ ꯏꯃꯥ ꯃꯜꯂꯛꯂꯒꯦ ꯍꯧꯖꯤꯛ ꯊꯣꯡꯅꯅꯕ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯅꯌꯥ ꯅꯨꯄꯥ ꯏꯃꯥꯅ ꯄꯥꯝꯖꯕ ꯄꯤꯕꯥꯗꯣ ꯍꯣꯔꯦꯟ ꯎꯅꯁꯦꯅ ꯍꯥꯏꯔꯛꯏ ꯍꯥ उनादोइबा अदुदी सेल खरा लखौको इमागी बेमा सेल पारिदो खरास नुपीद पीद्रबदी कना नुपीनि याबीनि अदोइमा आइदी मदुगी पीबा हाइदो हाइदे हाइनादे इमागे पामी इलौद्रदी नोमा कांगद ngang खनबदगी याखिबनिको अदोइमा नंगसे लाइजना हाइसु हाइबनि मी अतैगी ममागदी मानदेको ममाम ओइबदसु मतिक सादबी हाइदो इमा ओइरबनि इमागी असाउरम काबदुना नचाइगी थमोइगी नुसिबदी ममी साउख्रे अदुना लाइजदी अगी मैसाक असिदी फंगनगनुको थादोइ ममागी वा हितोक्तुना चटप ngamदब मचानी ngangbigi अपाम खुदिंगनी थादोइना तौरिबा ममाबु निंगजै लाइजसु ममाबु निंगदि हाइबदि नत्ते अदुबु लाइजदी ममाबु नुंसिरबसु उथोक्ते अदुगो थादोइदी ममा नुंसिबु उतबा मरमना ngangbinasु मागी निंगक अपामबदा मसाबु पुनिंगबा माइकैदा पुदुना चटली असुमना नुंगथिलगी मतमनी थादोइ पिबागा उनारमनी नोइ इमादुसु याबिनिने अइनदि नंगसे अइगोंदा यारक्तौ मानदे अदु ओइरसु हाइहल्लगेनदि खन्दना येंगबनी अदुगदि यारक्पै वानि हौजिकानगी नुपि यक लाउबिनी कई हाइबनु तापिबा अरोइबैदो कशु हाइदेदा नंगसे मओइरदि याम फजनी हाइबनिदा इस असेंगमै फजगद्राने होय फजनी नंगसे आइगी मित फजै हाइद्र लैबा नुपि मयाम सिदगी नंग खलिसिङैना अदो तापिबा इमाना सखंगनबो ओइना चाक चरामता सासे हाइ तापिबाना कई खलिनो याइ इनेबोक नाइबबु कई यारोइदो अदो हन्नम तरुसिरो होय अदो सिया खिता पिरम तांजा असिदा थोइबा थादोइ अमदि पिबा अनिगी मनाक्ता संगलक्लामि कइनो थादोइ नंगना खलिसे अहेनबा पामबगिरो नंगना अइ मिराइरमिसे नंग सेल केम पामगे अदु वखल याउदबा पुक्सेल पिपा नोइगुम खरा सिना दुपीबु लान उनरिबसे साक साग्रिंग मना सिंगसेंकोक अमा मांगथोखनबा तुगजै ngasi nangna thangliba khongthang ado nongma natraga nongma pitlu pirang mahaka napunsi supa laigadaba kuidrabani thadoi kanano se san bakra man bisna harisina kari hari do mase tapiba mase aigana khangnaram mini hojik su khangnari baise thadoi nokrem haigrem na duna piba do sinduna hojik ti aigi tapiba sel paiba ma leirasidi asidi aina matam sum lelambani aina matam lelambani haiba pamu bau
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯊꯣꯏꯕꯗ ꯎꯁꯤꯠꯇꯅ ꯌꯦꯡꯗꯨꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯑꯣꯈꯥꯛ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯗꯣ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯝꯗ ꯈꯪꯗ꯭ꯔꯕꯣ ꯍꯣꯏꯗ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕꯅꯤꯅ ꯏꯀꯥꯏꯕꯁꯨ ꯈꯪꯉꯝꯃꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯗꯅꯕ ꯁꯨ ꯅꯣꯡꯕ ꯀꯩꯗꯧꯒꯦ ꯁ꯭ꯋꯥꯏꯗ ꯃꯇꯝ ꯃꯥꯡꯗ ꯂꯩꯔꯅꯨ ꯆꯠꯂꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯅꯪꯒꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒꯦꯔꯣ ꯃꯁꯛꯁꯤꯒ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯨ ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯌꯣꯝꯅ ꯈꯦꯠꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯏꯆꯦꯜ ꯑꯁꯤꯗꯤ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯥꯎꯕ ꯑꯁꯨꯛ ꯍꯟꯊꯅ ꯈꯜꯂꯒꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯌꯥꯅꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯅꯤ ꯐꯔꯦ ꯅꯕꯥꯅꯤꯒꯤ ꯃꯐꯝꯗ ꯂꯦꯞꯂꯨꯔꯤꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ ꯅꯪꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛꯇꯤ ꯑꯐꯕ ꯉꯥꯛꯇ ꯇꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯄꯤꯅꯕꯤꯕꯁꯨ ꯑꯣꯏꯌꯨ ꯃꯄꯣꯛꯁꯤꯗ ꯂꯥꯏꯔꯕ ꯑꯩꯗꯤ ꯅꯪꯒꯨꯝꯕꯤ ꯊꯦꯡꯅꯗꯕ ꯑꯣꯏꯖꯒꯦ ꯉꯁꯤ ꯑꯩꯒ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯆꯩꯅ ꯃꯆꯦꯠ ꯑꯃꯗ ꯅꯪꯒꯤ ꯁꯔꯨꯛ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯊꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯈ꯭ꯔꯦ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕꯅ ꯍꯦꯟꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕꯅ ꯀꯟꯈ꯭ꯔꯕꯣꯏ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗ ꯃꯃꯥ ꯅꯤꯡꯕꯤ ꯊꯥꯗꯣꯏ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯃꯥꯒꯤ ꯈꯟꯊꯗꯕ ꯋꯥꯈꯜꯒꯤ ꯂꯤꯆꯤꯡꯅ ꯄꯣꯂꯣꯏꯗ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯑꯃꯥꯡꯁꯪ ꯆꯪꯈꯤ ꯉꯥꯡꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯡꯁꯪ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯥꯏꯖꯕꯨ ꯀꯧꯏ ꯍꯩ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯂꯥꯏꯔꯕꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯥꯡꯁꯪꯗ ꯀꯣꯟꯗꯨ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯍꯦ ꯂꯥꯏꯖ ꯅꯪꯕꯨ ꯇꯥꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯃꯥꯡꯁꯪꯗꯨꯗ ꯄꯨꯊꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯊꯣꯛꯂꯥꯎ ꯂꯥꯎꯅꯤ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯆꯪꯅꯉꯥꯏꯔꯤ ꯄꯪꯀꯧ ꯀꯧꯏꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯊꯣꯛꯂꯥꯎ ꯂꯥꯎ ꯑꯃꯥꯡꯁꯪꯗꯨꯗ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯅꯝ ꯆꯥꯗꯅ ꯂꯩꯔꯤꯒꯦ ꯍꯥ ꯁꯠ ꯊꯣꯛꯂꯥꯎ ꯂꯥꯎꯑꯣ ꯑꯩ ꯌꯥꯗ꯭ꯔꯕꯅꯤ ꯊꯣꯛꯂꯥꯎꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯥꯡꯁꯪ ꯆꯪꯕ ꯐꯥꯎꯕ ꯍꯦꯛ ꯇꯥꯟꯅꯗꯅ ꯏꯁꯧ ꯂꯥꯡꯒꯦ ꯍꯥꯏꯕꯅꯤꯗ ꯏꯅꯤꯡꯇꯝꯅ ꯑꯃꯥꯡꯁꯪ ꯐꯥꯎꯕ ꯆꯪꯕ ꯐꯪꯖꯗ꯭ꯔꯦ ꯕꯦꯝꯃ ꯅꯪ ꯑꯗꯨꯗ ꯉꯥꯡꯍꯧꯔꯣꯀꯣ ꯏꯃꯥ ꯌꯥꯗ꯭ꯔꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯗꯨ ꯑꯃꯥꯡꯁꯪꯗ ꯆꯦꯟꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯅ ꯎꯃꯥꯏꯕꯤꯗꯧꯅ ꯆꯦꯟꯁꯤꯜꯂꯤꯗꯣ ꯑꯃꯨꯛ ꯑꯃꯥꯡꯁꯪꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯅꯤꯀꯣ ꯏꯃꯥ ꯃꯅꯝꯁꯤꯗꯤ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯌꯣꯡꯆꯥꯛ ꯃꯅꯝ ꯍꯥꯟꯅ ꯊꯥꯗꯣꯔꯛꯑꯦ ꯏꯅ ꯆꯠꯆꯍꯧꯔꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯑꯃꯗꯤ ꯉꯥꯡꯕꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯃꯤ ꯄꯤꯕꯥ ꯊꯦꯡꯅꯔꯝꯃꯤ ꯏꯅꯦꯕꯣ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ ꯌꯥꯝ ꯀꯦꯅ ꯍꯩꯃ ꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠ ꯆꯥꯕꯤ ꯏꯌꯥꯗꯨꯅꯤꯗꯅ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯕꯅꯣ ꯁꯨꯝ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯃꯤꯕ ꯍꯥꯏꯗꯨꯅꯤ ꯏꯅꯦꯕꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯊꯣꯛꯎꯔꯣ ꯑꯩꯈꯣꯏꯁꯨ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯍꯣꯏ ꯏꯅꯦꯕꯣ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦꯜ ꯈꯔꯁꯤꯅ ꯏꯅꯦꯝꯒꯤ ꯀꯩꯅꯣ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔ ꯂꯩꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯅ ꯉꯥꯡꯕꯤꯗ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯃꯇꯧꯗꯨꯗ ꯉꯥꯡꯕꯤ ꯍꯔꯥꯎꯅ ꯏꯁ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯏꯌꯥꯅꯣ ꯍꯩ ꯌꯥꯝꯃꯜꯂꯤꯅꯦ ꯅꯪꯒꯤ ꯁꯦꯜꯁꯤ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨ ꯁꯠ ꯂꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯁ ꯀꯩꯒꯤ ꯄꯤꯔꯤꯅꯣ ꯇꯥꯕꯤꯕ ꯏꯃꯥ ꯅꯪꯁꯨ ꯌꯥꯔꯦ ꯂꯧꯔꯨꯅꯨ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯊꯥꯗꯣꯏ ꯅꯪꯁꯨ ꯏꯃꯥꯒ ꯅꯤꯡꯊꯤꯅ ꯆꯠꯂꯨꯔꯣ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥ ꯆꯠꯈꯤꯔꯝꯃꯤ ꯏꯁ ꯀꯌꯥꯗ ꯋꯥ ꯈꯪꯈ꯭ꯔꯕ ꯏꯌꯥꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯇꯜꯂꯤ ꯏꯃꯥ ꯅꯪꯁꯦ ꯅꯪꯍꯧꯔꯣꯏꯗꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯕꯤꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨꯕꯨ ꯍꯦꯛꯇ ꯂꯥꯛꯏꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯇꯜꯂꯦ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯁꯤꯗꯤ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯗꯒꯤ ꯂꯧꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯒꯗꯕ ꯄꯣꯠꯆꯩ ꯂꯩꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯉꯥꯡꯕꯤꯅ ꯍꯩ ꯂꯥꯏꯖꯥ ꯀꯩꯗꯧꯔꯤ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯇꯧꯏꯗꯨꯕꯣ ꯍꯣ ꯑꯩ ꯐꯤ ꯁꯥꯖꯔꯤꯌꯦ ꯅꯥꯛ ꯌꯦꯠꯇꯁꯨ ꯈꯔ ꯌꯦꯡꯕꯤꯌꯣ ꯍꯥꯟꯅ ꯉꯥꯡꯗꯨꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯌꯥꯅ ꯁꯦꯜꯒ ꯄꯤꯔꯝꯗꯅ ꯅꯃꯥ ꯑꯩꯗꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯊꯔꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥꯒꯤ ꯃꯄꯥꯟ ꯆꯥꯕ ꯏꯌꯥꯒꯤ ꯃꯔꯜ ꯆꯥꯕ ꯑꯩꯗꯣ ꯂꯥꯏꯔꯕ ꯃꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯍꯌꯤꯡꯈꯣꯏ ꯑꯃ ꯌꯥꯝ ꯀꯟꯅ ꯉꯪꯉꯤ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ ꯍꯌꯦꯡꯅꯦꯅ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯌꯥꯝ ꯆꯣꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯃꯥꯡꯖꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛ ꯈꯨꯊꯤꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯨꯅꯤ ꯍꯌꯤꯡꯈꯣꯏ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯀꯣꯟꯅ ꯇꯥꯔꯛꯄ ꯋꯥꯈꯜꯗꯤ ꯀꯥꯎꯔ ꯇꯥꯜꯂꯣ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯃꯃꯥ ꯅꯤꯡꯕꯤ ꯃꯆꯥꯗꯨꯁꯨ ꯈꯔ ꯍꯌꯤꯡ ꯅꯪꯅ ꯄꯥꯎꯗꯝꯂꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ
imung manungna yanaduna athuba matamda luhongkirami. Luhonglaba matung Thadoi nungaina leiba oiramde. Bibagi mamana Thadoibu tapna tapna tathi tawoina tawba hauraklammi nomagi numit amadani. Bema sak phawba ningthina thongba haitaba nangna karigi nawadu naina ibano haibanida. Nate insang sibu kari khuthongno nayumdaga amata takpi tabiraktabro. Ima namo matung ningthina soidana hotnazarage. Is kayamdi yamya nangna sumai tawdana manghaliba mayamsia ha nate sibu mathakta laina thadarakpra haibanida. Nangna leiba natrabanina masigi mangbase nangna khangba nati. Takoidi sel paibinina khangamoye ha mingondagi sel lauthok hingakpanina. Hey yumsida leige hairabadi mawa moibagi niti niyom kaidana chatkadaba. Madu ngamloidaba oirabadi yumsida leiba yaroi khanglabra. As kaidonarage mo yumsida karino haibanida. Noma kangdana isausum tawda leisibo. Sidabu kamai yumsigi makhada kamai leningdorige. Nupi laubada mama yengoido ibungo nang mama gapti yinghaudrabro. Nangna di nupi do yam phai. Mama dusu yam phai yadaine. Ha phabagiro haibanida yumsida nungti yaini saulangise. As kaiduni ima adung gandadi kamai khangdino. Masakasi ing tapadana kaya lemi. Nupi phasapi thibada natro mamangdasu silurabi oiramdana sil lauthok mayabagi lautho eraga tawkhibado. Kaino isima tapibase hana nupi silurabo. Madu nang nahangbagi kari mathau tage. Leifam thokpa tumina layu. Hawjik matamdabu sel ubada pangthadaba kari lege. Nangsu sel uraga lakpa natro. Kari thoina tawda sai. Salo nasaktu yeningde. Kari nune asuk yamna yum masida makhelangi sina. Mama nangsu namao sina sima haitre hairabadi nangsu khara takpiba kaidoge. Nupi saroi oina tawradana. Hawkhiba mayamdu kothok tana ngangdana leiraga imung si kari nungaibano matung manaw adugumdu tawgaduko. Somda Thadoi mapamda laktuna mamadu wakali. Ima naya nupado hana nupi selamba mali. Inim nung makangni. Haibo adam tathi tawoina chay thang taw. Nung mana isang hauti nung mana du tawi haidana. Adumak aibo kong thang kuding yengduna ngangi. Horensu ipam chali. Kari thaiba salino haidana ngangdori bani ima. Ai kaya haigadabunu khangti. Ima na pamsaba naya nupadusu mamit yamna ngaw. Mayum palaba mana hausik suba nomagi wakal tawdi. Nonganbadagi thokibaduna numit taraba phawba hanjilakte. Is makoina dumni hekta isada tawba yabro. Moini hindi hinjilaklabadi imada hairo ima tawke. Jia kaidawre kaptana mu laiduna. Imana pamzaba mayanupaduna luna tawbidraba. Sel paibanina selduna nungsisanana nungaina leibado leiba phangdraba. Ima aisalake. Asi haiduna Thadoi satkirami. Karino nangna nasida nganglibado. Ni mathwai nungai tar laklibasida karino nangna muk sabing nganglibaduna. Isegi nungai na basinbada hawjikti isedo mitlu pirangna lelaba natro adu natro imani yengba pamlibado. Simu ainaro masagi laibak nani kaino. Asumna Thadoi manemgi misai amadi wakal tadaba mapurebagi minungsi phangda yumaduda leirami. Asumna matamgi khongchat matung inna lembasu langphaidagi halaklami. Asumna nongmagi numit amadani lemba amadi laisa makoigi unafam aduda unari. Aina langphaida leiringai isedi luhungduna leirami. Ado nangsu yumnaksagai wanaba tawrasidana. Is aina noida laadi imadi kanana yengsinbidoiba. Imagi bu kaino imani sangdana yengsillaga loire. Ado imana daisa asuki matik pamdabani. Aduna aibu mayani hainasu hainingloi haiba khangi. Ado isigi nupa dadadudi maraibu phaiko. Inemna pamzaba mayanu paidu oire. Adu waidi. Astaning deda. Nangise ai nungsiriro natraga ima nungsiriro. Natraga ima oina lorage hairo. Kaino khangde. Aina yardi loiraba natro. Nangidamak aina nongma kangda imaga launnarise nangna khangbiba nate. Nangidamak ngasi phawba lepliba ikina karimte khangbidaba. Phare. Ngasidaidi nanebokna pambidoba nupi ema yenghawro. Ai sat. Laiza. Aikum. Ima laiza. Laiza. Ai lanzareba. Haima. Tadi. Inarakano lehora nungaina. Ngasi ko yumda pusini ko law ya. Adamai tawdoiradi ngasi digi nang aikhoida thamani. Ngamara. Nangona gamta leiroi. Imana pamba mayanu pamba thien. Ngasi dagi loinarabani ibani. Ayaya. Asumaina gai khangniba doiradi. Ngasi dagi inemna pamdabaina nang lawba tai. Asumna numit asidagi lemba amadi laisa ni susen kirami. Adubu ngangbina lembabu maya oiba pamdabaduna masanupibu inthoklami. Adubu chatnabigi matung inna lemba amadi laisa nisu nupa mayumda adumak luhonglami.
Laizagi yumbandi mara tapna panba yumbal oirami. Laizagi manem asuki matik manem ama oibada matik sai amadi suba nomba kalami. Numagi numit amadani. Laiza amadi saki ingkol suri. Ima oibema nangbu wadro ima tauragenya nangbu warani. Ima wadida sikak tawbaibu punaloisilase. Ado ima sigi paidom simadi patigom hunse. Hoi hoi. Naku pangi nadana dum leire. Isa nupa na imungi thongdang pumba puduna laklabani. Masida mateng khazikta oirabasu haidana tek tek thariba haidunida. Yam phayi ima ado ima ahang makhra leirisina kai thadoino. Ingkol sareng khra hunjinge tawbani. Aduga ne ima oibema nang nasa thak tawribani ko. Tas ima sidi no kanune nangbo ning tham thada hangam saraga noidraba midudi noiraroi hainaramlibani ne. As ima Jabagi wadi ay magsabi leiramon. Ado, noyusuk yayadi. Jab saray da dunay maudadi. Kahinan noiraga kay ka na ni wanabani. Adugi sumatakta noiraga layna zaza thoklak na nabani. Hausikti insang na pisu layraga sabakiri. Har hap ta na niya putora iba mayam sina. Aduna isana thazabasina ibuk mangda na sabasina pare. Chumi man haiba. Ako'y tayo miyoy ba siya? Asuk yam na masaki ka na baka kalise kay ginong kangdi. Isa sinihin na maruoy na kanba adunani. Hanadi thang na bakulda layna manarang matamda ay ko'y kulda di yaw biraktaba na hayrambadagi ay ko'y gimong da di naraktaba aduday di ay isa naraktaba ay na lay kuramlibani. Ay ko'y basya nukning bawami ang ngangi. Hay apag biya asing may nini ay naharisya. Hay ma numit si di ayaw re. Hay loisalasisi ibungobo tabag sa loy hay bro sak thong bateng kiba tari niya. Ima kasi di sa loy hay. Pare loisalasi lao ima waram batari. Wadi da ima. Lao sak may taga na batawrasi. Ima insang simbirak lagi. Is mani mo ani se utok na nungsi na kreda. Hoy ko'y di yam nungsi nay. Nungsi binabalay ta ba ng sak bro? Kana hay ba ay bu nungsi binabalay ti de. Ay nupina nungsi bina ko ne. Nungsi de ay di imana hena nungsi. Tas kadawi me. Ay kay na mo'y mani mo ani si de. Zatam din. Imaga ay nupi ko na nungsi na kraba tayo siya. Ipagi mo nga. Mani mo ani nungsi na kibadagi nang nanupi ti ba nang kamoy karira. Ay ma kongi kay din ko'y babos na pawsi laisi na. Tari ba ni Naiso isa na taksi solido. Lemba makokot na asa ko'y babos di ay di sang zawragi. Asya ito na lemba imong da sangki somda nagkamdawri tadoy amadi piba katnari. Kayo tabi ba na tawbiri si ba? Ay amalay na nupi na hagagaga tawba siya. Ay di pam de hayda na hana na isagrabani. Ano po tabi ba na nga si ba ay giwase tawoy na tabi di. Ay kayo na lang na ay ngunang ngangit ha. Ay si parasu patraso na purebid. Mi takraga ay si yam na nupi na hagapun mamanoy jo. Hay bigi da zaw. Hozika nupi di siyal na ngamdabalay di. Nang sumangay ay na siyal sat padig na jo. Nakoy na ma siyal sa sopi do nang siya ay ngunang pam na tazari siya. Nang sudumangay nawa ko'y narambaga sa itatuktoy sini siyal di mayay. Iyari hawak siya mo wari mayam do. Nahong na naputok pagi kanaba karino. Adogi saruk tung nalaka na badugi oy nagkanasi. Adoy mado masangam di hay. Ado na ang tasat pirusi. Noy na maduro naaboy ramo he. Siyal pa magin nasin na boy ramo ni. Siyal krapiram ay di sat pangamon. Saksa na bamlay. Aduga ay kagta nati mayano pasi. Namado na ay nung sinido. Siyal lagtok na ba siba tong na ba kadar tawrib ni ne. Nanang nupigi nupa po na pam na basado na intok pa. Aduga ay ko'y ito nagkisim na naga oy sabatiba. Kaya kangoy ay ko'y sumine mi. Saksari ba mi kangabo. Nama na sana siyal da ngaw. Siyal leradi na ko'y yepamado pang mga braydo na mitit niya ko. Asya ito na siyal kra lagtok to na tadoy dalang silam do na biba toki. Tadoy sa upay leita adumag milu irat jen do na tuminalip do na lihawi. Asum na ngaki matung tadoy loisin do na mapamsat na batok laglami maduda manim ibema na. Karino ibema nang na kang da ko'y chat liba sina. Ha? Isa sumangay nang na yumstay lakpadagi yumsigi makadalay ni kang di. Kari pa siyem do na papira ba no kang di ye namana sa nina. Ngam kreda ko hausikan siya ngamla mamiyam lay hari sini. Namaga nang gana isu tajiba. Aduga nanang nupi do di kanabu lawo no kang di niya. Ako'y dinong ay nalay ni bema. Ay ko isu
ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯩꯁꯨ ꯋꯥꯏꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯂꯤꯕꯁꯦ ꯍꯩ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯄꯥꯝꯒ ꯈꯔ ꯂꯥꯞꯅꯧ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯒꯅꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯏꯄꯥꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩ ꯍꯥꯏꯌꯦ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯆꯠꯇꯅꯕ ꯍꯣꯠꯅꯒꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩ ꯊꯨꯡꯅꯅꯕ ꯍꯣꯠꯅꯖꯒꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯣ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅ ꯆꯠꯅꯁꯤ ꯈꯪꯂꯕ꯭ꯔꯥ ꯅꯃꯥꯗꯨꯁꯨ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯃꯌꯥ ꯅꯨꯄꯥ ꯇꯣꯝꯕꯗꯨ ꯃꯤꯔꯥꯏꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯟꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯄꯣꯛꯄꯗ ꯑꯗꯨꯛ ꯌꯥꯝ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯃꯥ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯨ ꯉꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯍꯥꯗꯤ ꯅꯣꯡꯃꯇ ꯃꯅꯦꯝ ꯑꯩ ꯅꯥꯔꯤꯁꯤ ꯈꯪꯗꯕ꯭ꯔꯥ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯏꯃꯥꯅ ꯄꯥꯝꯖꯅ ꯈꯟꯕ ꯅꯌꯥꯗꯨꯅꯗꯤ ꯏꯃꯥꯕꯨ ꯁꯦꯜ ꯈꯔꯅ ꯌꯥꯕꯒꯨꯝ ꯁꯦꯜ ꯄꯤꯔꯛꯏ ꯏꯃꯥꯅ ꯄꯥꯝꯃꯤꯁꯤꯁꯨ ꯁꯦꯜ ꯅꯠꯇ꯭ꯔꯣ ꯁꯦ ꯂꯧꯔꯣ ꯁꯦꯜꯁꯤꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤꯗꯤ ꯆꯠꯇꯦ ꯇꯨꯡ ꯏꯜꯂꯨꯕꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯨꯕꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯏꯅꯤꯡꯇꯝꯅ ꯂꯥꯛꯄ ꯉꯝꯃꯣꯏꯗꯧꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯦ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯅ ꯌꯥꯗꯕꯗꯨꯗꯤ ꯑꯩꯁꯨ ꯇꯧꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯄꯥꯛꯅ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯏꯃꯥꯅ ꯄꯥꯝꯖꯕ ꯂꯝꯕꯤꯗꯗꯤ ꯅꯁꯥꯅ ꯆꯠꯂꯦꯀꯣ 이마게 빠무도다 나 짜이는 비범마시 레이브세 나죠 이마 나 짜이기 이따우시 우라가 누가이를 레이고 아이살라기 이마 아시아이두나 타도이 마윰 할락람이 아숨나 할락바기 람비다니 토이부가 팅나람이 타도이 누가이리부 나죠 누가이리 하이다바니 아도 ता थोइबदी कैदौरमलिनो नंसु नुगाइरमगनी इमाना पामजबा मयानुपा सेल पाइब लेरगबो गरगी वानी नट्रो नुगाइ फना पानबसु ओयो हेदी ननमग थबक अमा लाअमनी असिदे संखिबनी थोगलानी अदुग सिदी थादोय आई नंबु हाइनिगाइ लेइतना थागनिंगबा फावि नंगा थेंनरुबदगी ngसिदे आइसु पुन्सिगी मसकसु खंगले अदुदसु नतना थमोइगे सेंगबु नुक्सिबि मागसु ईश्वर माना थेंनहनबिरि Aima, Taza, Karino, Tomlo, to Sini Nang. As I not talk like that we belaram the Buddha, Pakalurini, Manakanano, Legagi Silni, Tang the Bukul the Mayumpan, Tadoi, to Masini, Nanginanam, Mamina Taza, Ado, Nung Matang Saba, Mother, Amuk Tendersi, the Sigidi, Equi Halagi, take it. Taza, no, Halasi take it. Why that Wiba, Tadoi, Adudi, Equium Salagiko. असी हाइरमदुना थोइबा अमदि थाजा हराव हराव सत्खिरमी थादोय तुमिना येंगदुना लेहौई थमोइदसु असुमना खली ईश्वरगी वायलसे अंगकपनी कोंथांगलाना थांगलुरबी आइदि निगमदब कयाना पुलुमोइदुना पुन्सि लेनबा तारि अदुगा ताथोइबा नंदि असुम सत्पना ममोन मिनोकना लेक्तेंग ओइदुना थमोइ मसक खंगजबि मागसु बंथुंग यौमिनदुना नोकना Nungkaina leip oyuko. Asumna matam khra hokre thadoisu mane makuna yanaba hotnaduna leirami. Aduga lemba masu subono maganba amadi laizamana su phisalon sa tawduna imungado tapna nungairaklammi. Somdana ngangbi masu masa thadoigi khanbadada laiman oiduna hena masa soksillammi. Somdasu lemba amadi laiza anisu mamana nadu lei haibaki pawdusu tarammi. Laizo nangbu kaida lege ai imagi manakta lei kayagi talemba ibani se agi imagi manakta amta salusidana imadu masangam de hai ise du sulak dramali as imagi matawduda chatpatalida chatpabudi aini hena chatningli bani aduda lokhat pasunate haima ana ye yauragabu kari upai lege nabu phanaba seba tawruso nabani sangdana asumna lemba madi laisa anisu mamagi manakta laklammi Imao, nasa saroi la iye, amuk imagi hong nabi say roktoiro, say doiradi han hairo, chalaw na ba? Hay, turay masa, adu da lep na ngang sarukpudi, kukuk sanglak pa kay doke, isingok ta kalulaw. Laway, kung silay ka sida, amda kuram hoke. Asihay do na, lemba do, ngang bigi manak sang simdo na. Inimpok na pamsadaba, naya lem si yawzar naya na inim gi makong sok na amuk ta kuram zagi. Zoy. Hay, lampray, karino niya. ꯈꯣꯡꯗꯨꯗ ꯈꯣꯏꯔꯝꯕ ꯁꯥꯔꯒ ꯇꯤꯀꯤ ꯍꯣꯠꯂꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯁꯦꯝꯕꯤꯔꯤꯗ ꯏꯁꯣꯔꯁꯤꯅ ꯇꯧꯔꯤꯁꯦ ꯍꯩ
Nabani lau aigi nakta. Nama aina sijingayda isasingi mafamda asimatangdi hairamke. Natrabadi ai yamna ningam oidawre. Nakhoibu lakpa yamna wana ngairibani. Lemba matam amada iman nangmu hantana khalure madugidamak nanembu warauganuko. Wakhal thenbi mama ama oirubana ngaside. Isa iyagi seba phangda mapugi leikuda tiluba tare. Aikhoi miyoibasina karigino khangde. Hantaba mityengda mi yambasu yengliba. Isa yengdana migi asoiba khak yengluba aisi ngasidi ningamdaba kayana langkoi sanduna mairik pidagi maizaubi haurakduna ngasidi imagi thamoise mairi thokna saklai. Ima yarisi imana makana khanjini aidi imada lana khanba kari ta leite. Imana dumna nasaigonda khanbaduna hena honaningbagi ithil pokhanduna maside iso uhata padaba misakam oiba ngamjabani. Ima wayamna nganganuko ai amaiba kauruke laiza nangso imana saba yanaba kaikeno khra semlam. Asumna numit asidagi lemba amadi laiza anina ngangbibu amaiba kaya tanaduna layenglammi. Asumna makoi anina ningthina seba tawbadagi ngangbiso masa khra makhaidi kankhatlammi. Somdasu thadoi masu manemaku anina yanaba sasaba amadi makhoibu ki hangoina sasaba matawaduda nungsibirammi. Asumna pisakna mamaubu nungsiba matawaduda biba masu thadoi buluna tauki. Asumna lemba amadi laiza anisu laukhatpirami. Asumna kaina thangda ngangbi masu wakhal taraktuna masa mayagi minungsi makhada hingki. Matang asida wari asi loisinjari. Wari asi loisilakpada ahibigi maikaidagi wafam khardang thambirakli madudi kaidawnungda mi amabu hantana khaloidabani. Mama ama oirabadi matik sabi mama ama oinabu hotnaminasi. Kaidawnungda ngangbi gumbi mamadi oidanabu hotnaminasi. Karigumba ngangbi na matik sabi mama ama oiramba thoklaba thadoi mana awasai thing phangkhibadu phanglamloi. Mayambu thoibi kaishamna amuk kahna khurumjari.